Manipuri Wari Tunggolna ngasisu mayamgidamakta top-top-laba asengba thokkiba akiba wari amagasu amuk puduna lakjari. Wari pabada soikilanki punamak mayamna ngakpiyu. Hauzik wari asi hauzaraklagi. Mayam, wari asi khara kuirabagi mamangda aikoi lekaida thokkiba asengba warini. Aiga luna dinazaramba marup amagi punsi wari oikadauribani. Aigi marupsi tha sudana pokhibana maram oidana kitang gyan tabadi watli. Leita lairagi awa chaithengdugi mathakta pu pang shudaba haiba mingtholsi fangduna laklabani. Makhoi imungsi asumna tawbani. Mabu pokpa mapabungduna yuda laichuba mi ama oirubana magi nupi angangbu yengsani kauba makhai leirami. Masigi mathakta so imanaba shigi mabok sisu asengba magi mabok natte. Haibidi mapudu nupi ani lonbagi atombiduni lehauribase. Imanaba shigi asengba mingdi banjararoige atobu wari liba nungainabagi damakta jingkhai kauzarage. Asumna jingkhaigi mabok sisu hanadagi hauna yamna achan mirai naiba nupi haibado oirai. Aduna jingkhaigi mapana yu thaktuna laibado hoi mai karimatai haidabi adum laisilami. Jingkhaigi mamana jingkhaisi wana hotna jaduna yokjarakpani. Maram masi laibana mama macha anigi marisi asuki matik jetli. Mamana mabu asuki matik nungsijai. Macha sibu karida watlige karida soikigadage haiduna yengsilli. Haina balay karigumba mama amagi punsida ningamdaba awaba machak. Mapuroibagi minungshi phangakdraba matamda machanupada loinamak haithai. Ichana loirabani aigi awaba pumba ichanang nakuhangadawbani haidana khalai haine. Aduga karigumba machaduna chauraga matom punsi hingningakpa nupi angang leiraklaba matamdadi mamaduda asuki matik kalakjaba fawi. Mabu mirai bire haibagi wakhalonduda lei. Masibu fazana explain tawba theory ama lei. Theory adugi maming attachment theory kawi. Masigumba jingkhaigi punsidasu thokre. Aiga jingkhaiga si chahi chap manai. Thada aina khara hanbatani. Matamdo aikoina chahi taramuk surakpa adwaidani. Jingkhaina aigonda. Nauba aikoigi ngasidi nangna yam pamsaba sepotka ngariga ngauba ngaringkhado ngauhobani. Ngasidi sanaba loiraga aikoida adum chatlaga sarurasiko yumda hankrano aina hairaklammi. Aina aduna pharani aikoigidi ngasai imana alu ngani tahobani ai chaningdi aduda ishauningdan leiramini haina hairami. Asumna ngaihak sanaramlaga jingkhai ibani si chak chaba makhoyumda chetlami. Jingkhaigi mamana aima nauba ichasu laklira nangbo niyumdaga phajana sida chatluni na hairamdrabo am koithitinani ko hairi. Aina wa makha sangdaraktanabani kaina khanduna hairame indomcha kaina haijilami. Masida jingkhaisu kiki launa noi. Asumna aisu makhoida chak chananabani haiduna tawrami. Matamduda angang oiribanina aina asengbudo uba ngamdabagi wani. Ai ama hilakpa haibasi makhoi imungdadi chakto konaroi tawribani. Masigi mathaktasu hanadagi jingkhaigi mamado chara namada chai haibasi kona khanglakpani. Asumna chak hingjangdu thirakpa matamnadi jingkhaina aiba sepot ka ngaring khagadu tawrambadi lairadana sogri thongine na tawribadu mahi ilang langna uyan machaduda ising khara haiduna tengjilaga pirakpani. Masida jingkhaina ima ngaring khadu su hapo ngaring khadu tawdrabo airei. Masida mamaduna sana ngasidine ngaring khadu tawdre engkranina ayeng oina tawbirage ko aduga phajana noi ani chaminaro airei. Masida jingkhaisi ningai tawraki. Ngasidi ngaring khadu ngauni hairamaga ngawbidaba ai ngasi chaningi hayengdi tale chaningde aiduna.
ꯑꯩꯗꯤ ꯁꯣꯝꯗ ꯃꯈꯣꯏ ꯃꯃꯥꯗꯣ ꯁꯥꯎꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯥꯔꯅꯤꯌꯦ ꯆꯤꯡꯈꯩ, ꯍꯌꯦꯡ ꯑꯗꯨꯝ ꯐꯖꯅ ꯆꯥꯔꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯑꯩꯅꯒ ꯅꯤꯡꯉꯥꯏ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯨꯄꯥꯛꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯥꯎꯔꯛꯑꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯗꯣ꯫ ꯑꯃꯔꯣꯝꯗꯁꯨ ꯆꯤꯡꯈꯩꯗꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯃꯃꯥꯟꯅꯕꯁꯤ ꯃꯌꯨꯝꯗ ꯑꯍꯥꯎꯕ ꯄꯤꯖꯔꯨꯔꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯥꯗꯨ ꯀꯥꯏꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯅꯤꯅ ꯅꯤꯡꯉꯥꯏ ꯈꯔ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯏꯟꯗꯣꯝꯆꯥꯗꯣ ꯁꯥꯎꯔꯛꯀꯗꯧꯕ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯁꯥꯎꯗꯤ ꯁꯥꯎꯔꯛꯇꯦ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯌꯥꯝ ꯆꯥꯅꯤꯡꯉꯕ꯭ꯔꯥꯅꯦ? ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅꯦ ꯏꯃꯥ ꯉꯥꯔꯤ ꯂꯩꯕꯤꯔꯒꯦ, ꯑꯗꯨꯒ ꯇꯧꯔꯒꯦ꯫ ꯏꯃꯥꯗ ꯁꯥꯎꯔꯅꯨ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯆꯥꯔꯣ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯁꯥꯎꯕ ꯐꯔꯗꯨꯅ ꯆꯥꯛꯇꯣ ꯏꯕꯥꯏꯅꯤ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯎꯗꯦ, ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨം ꯂꯩ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯁꯔꯛꯁꯤꯗ ꯆꯤꯡꯈꯩꯒꯤ ꯃꯄꯥ ꯑꯗꯨ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯄꯥꯟꯗꯒꯤ, ꯅꯣꯏ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩ ꯆꯥꯛ ꯊꯤꯔꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯗꯤ ꯑꯩ ꯑꯃ ꯉꯁꯤ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯑꯩꯅ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯆꯥꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯁꯤꯗ ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯏꯟꯗꯣꯝꯆꯥ ꯁꯨꯃꯣ ꯁꯈꯤꯁꯤꯅ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯆꯥꯛ ꯈꯔꯗꯨ ꯀꯣꯊꯣꯛꯇꯨꯅ ꯉꯥꯔꯨꯕꯥꯛ ꯃꯅꯨꯡꯗ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨ ꯄꯨꯈꯝ ꯃꯆꯤꯗ ꯊꯨꯝ ꯈꯔꯒ ꯍꯥꯞꯇꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯡꯈꯩꯒꯤ ꯃꯄꯥꯅ "ꯀꯩꯅꯣ ꯍꯦꯟꯖꯥꯡꯁꯤꯗꯤ ꯀꯗꯥꯏ? ꯆꯥꯛꯁꯤꯅ ꯁꯨꯛ ꯌꯥꯝꯗꯕ" ꯍꯥꯏꯗꯨꯅ ꯆꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯏꯐꯝꯗꯨ ꯂꯪꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯏꯟꯗꯣꯝꯆꯥ ꯁꯨꯃꯣ ꯁꯈꯤꯁꯤꯅ "ꯇꯣꯛꯎ, ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯆꯥꯔꯨꯅꯨ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯨ ꯆꯥꯛ ꯑꯇꯥꯕꯁꯤꯡꯗꯨ ꯈꯨꯜꯂꯒ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯩꯝ ꯇꯧꯗꯕ ꯁꯥꯔꯒ "ꯆꯥꯊꯣꯛꯑꯣ ꯆꯥꯊꯣꯛꯑꯣ, ꯏꯆꯥ ꯑꯅꯤ ꯄꯨꯛ ꯊꯟꯅꯕꯀꯣ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯁꯨꯃꯣ ꯁꯈꯤꯁꯤ ꯃꯤꯔꯛ ꯃꯤꯆꯟꯊꯤ ꯅꯠꯇꯦ, ꯊꯧꯅꯥ ꯂꯩꯕꯤ ꯃꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯠꯇꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯆꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯒꯤꯗꯤ ꯀꯔꯤꯁꯨ ꯌꯦꯡꯗꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯇꯤꯟꯅꯔꯛꯂꯤꯕꯁꯤ ꯑꯩꯅꯗꯤ ꯆꯤꯡꯈꯩꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯦꯛꯄ ꯌꯥꯎꯏ, ꯑꯗꯨꯕꯨ ꯆꯤꯡꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯦꯛꯀꯦ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯆꯍꯤ 2 ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯆꯤꯡꯈꯩꯒꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ, ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯕꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯊꯧ ꯃꯉꯝꯁꯨ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯂꯣꯏꯁꯤꯟꯕꯤꯈꯤ꯫ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃꯅ, ꯑꯁꯨꯝꯅ ꯃꯄꯥꯅ ꯌꯨ ꯉꯥꯎꯔꯒ ꯏꯃꯨꯡ ꯑꯣꯠꯄ ꯅꯩꯕ ꯇꯧꯕ ꯁꯥꯟꯇꯤ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗꯒꯤ ꯍꯧꯔꯛꯄ ꯃꯆꯥ ꯃꯁꯨ ꯁꯤ ꯇ꯭ꯔꯣꯃꯥ ꯂꯩꯒꯟꯕ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯒꯜꯂꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯗꯗꯤ ꯃꯁꯤ ꯄꯨꯝꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤꯗꯤ ꯃꯃꯥꯅ ꯎꯀꯜ ꯑꯣꯏꯅ ꯆꯥꯎꯅ ꯉꯥꯛꯈꯤꯕꯅꯤꯅ꯫ ꯃꯁꯤꯃꯛꯅ ꯃꯉꯣꯟꯗ ꯀꯔꯤꯃꯇ ꯁꯣꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯩ ꯍꯥꯏꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯍꯣꯏ ꯄꯥꯕꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯏꯃꯨꯡꯁꯤ ꯈꯔ ꯁꯥꯐꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯈꯩꯅ ꯍꯥꯏꯅꯩ, "ꯃꯈꯣꯏ ꯏꯃꯨꯡꯁꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯛꯑꯕꯅꯤ, ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯣ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯁꯨꯃꯣ ꯁꯈꯤꯁꯦ ꯋꯥꯖꯈ꯭ꯔꯕ, ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯃꯗ ꯃꯅꯨꯡꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯕꯗꯨꯅ ꯈꯛ ꯑꯁꯦꯡꯕ ꯃꯁꯛ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝꯈꯔ ꯂꯩꯔꯒ ꯏꯟꯗꯣꯝꯆా ꯁꯨꯃꯣ ꯁꯈꯤꯗꯨ ꯃꯈꯣꯏ ꯏꯪꯈꯣꯜꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯃꯁꯥ ꯃꯇꯣꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯡꯈꯩꯁꯤ ꯃꯈꯣꯏ ꯈꯨꯔꯥꯅ ꯑꯣꯏꯅ ꯌꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯣꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯟꯅ ꯍꯥꯏꯕꯗꯨꯁꯨ ꯃꯈꯨꯔꯥꯒ ꯆꯥꯕꯅꯤ, ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯔꯥꯁꯤ ꯀꯩꯁꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯇꯧꯏ꯫
ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯆꯤꯡꯈꯩꯕꯨ ꯃꯆꯥꯒꯨꯝꯅ ꯂꯣꯏꯅꯕꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯤꯡꯈꯩ ꯏꯕꯥꯅꯤꯁꯤ ꯂꯧꯕꯨꯛꯇ ꯇꯦꯂꯪꯀꯥ ꯄꯥꯏꯕ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯃꯇꯝꯁꯤꯗ ꯆꯤꯡꯈꯩꯁꯤ ꯇꯦꯂꯪꯀꯥ ꯄꯥꯏꯔꯤꯕꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯦꯟꯈꯤ, ꯑꯗꯨꯒ ꯆꯔꯨ ꯄꯩꯔꯤꯕ ꯑꯗꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯁꯨ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯈꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯏꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜꯁꯤ ꯅꯥꯁꯣꯟꯅꯅ ꯍꯥꯏꯐꯦꯠ ꯇꯥꯈꯤ꯫ ꯑꯩꯅ "ꯆꯤꯡꯈꯩ, ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ?" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ "ꯏꯃꯥꯒꯅꯦ, ꯏꯃꯥꯅ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤ ꯁꯦꯒꯥꯏꯔꯦ, ꯀꯅꯥꯃꯠꯇꯅ ꯐꯣꯠꯄꯤꯗ꯭ꯔꯕ, ꯑꯗꯨꯒ ꯐꯨꯔꯤꯠꯁꯤꯁꯨ ꯃꯅꯝ ꯆꯦꯜꯂꯦ ꯍꯥꯏꯔꯝꯕꯅꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯅ "ꯆꯤꯡꯈꯩ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯏꯟꯗꯣꯝꯆꯥꯗꯤ ꯁꯤꯈ꯭ꯔꯕꯗꯨꯗꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯥꯅ "ꯍꯣꯏ, ꯑꯗꯨ ꯁꯤꯈ꯭ꯔꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯥꯏꯕ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯉꯥꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯝ ꯈꯔ ꯀꯤꯔꯛꯄꯗꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯆꯤꯡꯈꯩꯕꯨ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯗꯤ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯏꯟꯗꯣꯝꯆꯥ ꯁꯨꯃꯣ ꯁꯈꯤ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯆꯤꯡꯈꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯁꯃꯤꯟ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯆꯤꯡꯈꯩꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯔꯨꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯕꯩꯔ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯑꯉꯥꯡ ꯑꯃꯗꯤ ꯁꯥꯁꯤꯡꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯌꯥꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯁꯥꯍꯨꯝꯁꯤ ꯑꯗꯨꯝ ꯐꯥꯎꯍꯜꯂꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯟꯗꯣꯝꯆꯥ ꯁꯨꯃꯣ ꯁꯈꯤꯒꯤ ꯁꯥꯍꯨꯝ ꯐꯪꯕ ꯃꯇꯝꯁꯤꯗꯁꯨ ꯃꯩꯁꯨꯠ ꯃꯅꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯅꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯥꯖꯕꯗ ꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯔꯕꯗꯤ ꯏꯟꯗꯣꯝꯆꯥ ꯁꯨꯃꯣ ꯁꯈꯤꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯝꯗꯨ ꯌꯥꯎꯁꯪꯅꯤ꯫ ꯁꯤꯡꯈꯩ ꯈꯣꯏꯗ ꯑꯩꯁꯤ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯁꯤꯡꯈꯩꯒꯤ ꯃꯈꯨꯔꯥꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯤꯆꯀꯥꯔꯤ ꯂꯩꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯂꯥꯛꯄꯗ꯫ ꯃꯇꯝꯁꯤꯗ ꯆꯤꯡꯈꯩꯒꯤ ꯃꯈꯨꯔꯥꯅ "ꯅꯥꯎꯕ, ꯅꯪꯁꯨ ꯂꯥꯛꯂꯤꯕꯔꯥ? ꯅꯣꯏꯀꯣ ꯁꯥꯟꯅꯕꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯃꯟꯈ꯭ꯔꯦ꯫ ꯂꯣꯏꯔꯦ, ꯅꯈꯣꯡ ꯅꯈꯨꯠꯀꯗꯣ ꯍꯥꯝꯗ꯭ꯔꯕꯣ? ꯑꯃꯠꯇ ꯈꯨꯅꯤꯡꯒꯗꯣ ꯀꯥꯏꯔꯤꯅꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯨꯔꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤꯅꯦꯅ ꯂꯩꯔꯛꯏꯕ ꯄꯤꯆꯀꯥꯔꯤ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯈꯔ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯁꯤꯡ ꯍꯥꯟꯕꯗꯨꯗ ꯂꯣꯏꯅ ꯌꯨꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯈꯨꯔꯥꯗꯨꯅ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯆꯤꯡꯈꯩ, ꯁꯤ ꯄꯤꯆꯀꯥꯔꯤꯁꯤ ꯂꯧꯔꯣ ꯅꯪ꯫ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯔꯒꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯈꯠꯅꯕꯗ ꯂꯣꯏꯔꯅꯤ꯫ ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯨꯔꯥꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯒ ꯆꯤꯡꯈꯩꯒ ꯆꯍꯤ 2-3ꯗꯅꯤ ꯈꯦꯠꯅꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯇꯧꯁꯤ ꯎꯕꯗ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯩꯁꯨ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯅ "ꯆꯤꯡꯈꯩ, ꯑꯩꯒꯤꯁꯨ ꯄꯤꯆꯀꯥꯔꯤ ꯂꯩꯇ꯭ꯔꯤ, ꯏꯃꯥꯗ ꯏꯕꯥꯅꯤꯒꯤ ꯂꯩꯍꯟꯁꯦ" ꯍꯥꯏꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯆꯤꯡꯈꯩ ꯈꯣꯏ ꯃꯅꯤꯡꯗ ꯒꯥꯔꯤ ꯀꯥꯔꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯌꯥꯗꯕ ꯑꯃ ꯂꯩ, ꯃꯗꯨꯗ ꯐꯝꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯒ ꯆꯤꯡꯈꯩꯒꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯊꯔꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄꯅꯤ꯫ ꯒꯥꯔꯤ ꯁꯤꯠ ꯑꯗꯨ ꯃꯐꯝ ꯆꯥꯗꯕꯒꯤ ꯅꯣꯝ ꯅꯣꯝ ꯂꯥꯎꯕꯅꯤ, ꯃꯗꯨꯗ ꯈꯪꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯀꯩꯅꯣꯅꯦ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯐꯝꯊꯔꯛꯂꯤꯕ ꯑꯗꯣꯝꯗ ꯂꯨꯝꯅꯈꯤꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯆꯤꯡꯈꯩꯅ "ꯏꯃꯥ, ꯉꯁꯥꯏꯈꯩ ꯀꯥꯏꯗ ꯆꯠꯂꯨꯒꯦ?" ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯃꯁꯤꯗ ꯐꯝꯂꯝꯕꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ "ꯆꯤꯡꯈꯩ, ꯅꯪꯕꯨ ꯉꯥꯎꯔꯕꯣ?" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯒꯗꯣ ꯇꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯉꯒ ꯂꯩ꯫ ꯃꯇꯣꯝꯇ ꯄꯤꯆꯀꯥꯔꯤ ꯑꯇꯦꯛꯄꯗꯣ ꯎꯠꯇꯨꯅ ꯂꯩ, ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯨꯅꯁꯨ꯫ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯊꯕ ꯀꯤꯕꯗꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯆꯤꯡꯈꯩꯒ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯥꯟꯅꯔꯝꯗꯦ, ꯃꯈꯣꯏꯗꯁꯨ ꯆꯠꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯅꯤꯅ ꯀꯌꯥꯝꯗꯤ ꯀꯨꯏꯅ ꯅꯤꯡꯁꯤꯡꯉꯦꯒꯦ꯫ ꯆꯤꯡꯈꯩꯅ ꯅꯣꯡꯃ ꯍꯧꯕ ꯂꯥꯛꯄꯗ ꯑꯩꯁꯤ ꯁꯥꯟꯅꯕ ꯊꯣꯛꯂꯝꯃꯤ꯫
Matamdu nongju thani, nonglakta sanaba yamna nungaiba matamni. Aikhoi leikaigi angang ani amaga aikhoi mari ungi leikaigi lambakta leiribatuda kochen chenduna sanarami. Hembung haidana angang ama yawi, maadi cycle puri. Aikhoi su pali naina cycle du wairaga thaunai. Aduda thembung si mare khara kanba angang ama oirami. Jingkhaina thoge hairakpa matam sida thokradudi nangdi ngasai amuka thoge haira adi minam jare nang haina hairakpani. Jingkhai su cycle du tasengna makidi thodriba oibanina mare yetlami. Asumna aikhoi punna lampakta sanarambadiki thembungga makhoi anisi chenthokki. Thembungna cycle thoraga chenki aduga jingkhaina tanakhibani. Asumna chen khrava matung jingkhai si sorok tadringai tan sorok landringai da leptuna ngaiak leirambani. Aikhoi su mai si wari ma le khanduna atum leirami. Adugadi mai si hek onthokpaga ima kadawrake haiduna lauramduna chenchen kibani. Aduga atum mitkuptuda I-20 amana thomki. Gari dusu lambi hangi haiduna yam kanna thorakpa oibana safu kanna thomlami. Adumak tudaktuda laikanaba ngamdana jingkhai du sikhirami. Imungi mi loinamak langladuna hokriba pumba pauk tamnarami. Jingkhaigi makhura mandom chasu laklami. Adubu mandom chaduna moi babong amaromdadine sina pharabajani. Kariguma hingamati hospital ki bill do yengu. Masu wajaba aikhoisu waba haina nasonana haikiba amat aina tumina tahawi. Makhura aduna masida nupi nang wa makha taraklaganu kathokna matang chakidrehi mi taraka ko haina chairami. Asumna jingkhaigi mathau mangamdusu yam pikna pangthoklami. Makhoi makhuragi imungdudi jingkhaigi haktaktagi paisa faniyam pairami. Lamtu loinamak makhoi imungna loina oirami. Makhoi imungdusu masigi matungdagidi tamnabada loirami. Legai chattuna tamnabada loiri haiduna mandom chaduna sandoklami. Jingkhai laikidraba matungda aigi punsidasu ahongba kaya ama laki. Aisu chau thau yadabana chingba kaya ama tawrami. Masida babungna mamana ba khara tinaraga phani kaisu tawroi aina ne boarding da thamnaba hainaramnabani. Haiduna aibu boarding da thamlami. Boarding da leiraba matamdani lumidangdu kauta nga thongena chanami. Aidi matangduda mikup ama nisinglaklami. Jingkhaiga aiga kauta nga du hingna chaba yayena mina hairakpadagi chabani. Masida hainadabadagi aikhoi ani otharami. Maramsidagi idomja sumos kisi aikhoi ani da shauduna thira chairakpadu nishinglami. Aduga aibusu machanpa gyan thadaba sida fattaba thabak tawnaba insalle haiduna purami. Thaudoksing asi mitta sangsang uraklami. Asumna numidang dum chak chaba loiraga tumba changnarami. Aisu tumthakiba khanghaude. Aidi anoba changlakpanina misu yam kaunaba oide. Adubu aigi nakangi phamungdudadi akoi ahomuk zero konbi sanarinina tawrami. Sir warden du lakni haiduna lona sanabani. Asumna aina oirum tawrakpasida makoi sanaribaduda nupi amasu kanna makoina nokpaduda yawraklami. Aisi kaidai nupino ne khanduna mit pangthoktuna yengi. Adubu makoi ahum khaktani sanaribadudi. Tumningakpagi amuk tumthai. Adubu amukkasu tarakpagi mitse pangthoktuna yengi. Adubu kanamata leiramni. Asumna handakti tumthaba kaisu yaramdre. Aduga sanariba makhoisu Sir warden na mana leiduna masa masagi phamungda tumhankirami. Mataw asumna ai isa sida laigi sahumgumba ama tattana phangba horakhi. Maram sina anganga oibaga isa sisu sum sonjilaki. Iyang si kangbada loirami. Babung ima lakpada aigi mawong sida moina sarda oza kamai tawrino ichanupa sibo asuk yam sonjilisibo boarding ki chak hinjang sinara karino haina hanglimi. Masida sarna
ꯑꯩꯁꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯥꯎꯕꯒꯤ ꯃꯑꯣꯡꯁꯦ ꯑꯇꯩ ꯃꯃꯥꯟꯅꯕ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯑꯉꯥꯡꯁꯤ ꯄꯨꯖꯈ꯭ꯔꯒꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯖꯔꯛꯂꯒꯦ ꯃꯁꯥ ꯃꯎꯁꯤ ꯈꯔ ꯐꯍꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯑꯉꯥꯡꯁꯤ ꯇꯨꯝꯕ ꯃꯇꯝꯗ ꯇꯥꯍꯩꯗꯕ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯌꯥꯝ ꯂꯣꯜꯂꯤꯅꯦ ꯃꯥꯁꯤ ꯂꯥꯏ ꯇꯤꯟꯒꯁꯨ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯁꯤꯁꯨ ꯍꯥꯏꯗꯤ ꯁꯥꯔꯤꯁꯤꯁꯨ ꯍꯩꯅꯕꯤ ꯃꯐꯝꯅꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯁꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯉꯥꯡꯗꯣ ꯖꯟꯇ꯭ꯔ ꯑꯃ ꯀꯩ ꯑꯃ ꯁꯤꯕꯤꯔꯒ ꯏꯔꯦꯟꯖꯅ ꯊꯥꯔꯛꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯏꯃꯥ ꯄꯥꯕꯨꯡꯒ ꯇꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯅꯁꯥꯗꯨ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯗꯅ ꯍꯪꯂꯛꯄꯗꯒꯤ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯇꯨꯡꯗ ꯑꯩꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯤꯖꯔꯤꯕꯁꯤꯡꯗꯣ ꯏꯄꯨꯗ ꯂꯣꯏꯅ ꯍꯥꯏꯔꯛꯎ ꯏꯄꯨꯅꯅꯦ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯂꯣꯏꯅ ꯃꯥꯡꯍꯟꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯍꯜꯗꯨꯗ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨ ꯑꯃꯨꯛꯀ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯍꯜꯗꯨꯅ ꯏꯁꯨ ꯂꯩꯔꯤ ꯑꯇꯩꯗꯤ ꯍꯥꯏꯔꯛꯎ ꯏꯄꯨꯗ ꯑꯇꯩ ꯏꯁꯨꯅ ꯀꯤꯔꯤꯕꯁꯤꯡꯗꯨꯁꯨꯅꯦ ꯂꯣꯏꯅ ꯍꯥꯏꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯂꯩꯇ꯭ꯔꯦꯗ ꯑꯇꯩꯗꯤ ꯏꯄꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯂꯩꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯆꯤꯡꯈꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯔꯤ ꯂꯣꯏꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯔꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯀꯥꯎꯔꯨꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯐꯥꯎꯈꯤꯕ ꯀꯤꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯇꯧꯕꯤꯗꯨꯅ ꯖꯟꯇ꯭ꯔ ꯈꯔ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯣꯝꯆꯥ ꯁꯨꯃꯣꯁꯥꯀꯤꯁꯤ ꯃꯪꯗ ꯑꯃꯨꯛꯇꯪ ꯎꯔꯝꯃꯤ ꯑꯗꯨꯒꯗꯤ ꯉꯁꯤ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯁꯥꯃꯤꯟꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯕꯅ ꯑꯩꯅ ꯚꯥꯞ ꯇꯥꯔꯕ ꯀꯥꯟꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯚꯥꯞ ꯇꯥꯅꯕ ꯂꯤꯕꯤꯔꯛꯈꯤ꯫ ꯏꯟꯗꯣꯝꯆꯥ ꯁꯨꯃꯣꯁꯥꯀꯤꯒꯨꯝꯅ ꯌꯥꯝꯅ ꯆꯥꯛꯅ ꯋꯥꯈꯜ ꯂꯩꯅꯥꯅ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡꯁꯤ ꯄꯨꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥꯍꯨꯝ ꯐꯪꯂꯤꯕꯗꯨꯅ ꯆꯤꯡꯈꯩꯅ ꯃꯃꯥꯗꯨ ꯃꯃꯤꯠꯇ ꯎꯕ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯃꯅꯥꯛꯇ ꯂꯩꯔꯨꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯏꯟꯗꯣꯝꯆꯥꯗꯨꯒꯤ ꯁꯥꯍꯨꯝ ꯐꯪꯉꯤ ꯍꯥꯏꯕꯗꯨ ꯊꯋꯥꯏꯗꯨꯅ ꯈꯪꯈꯤꯕꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯏꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯔꯨꯞ ꯆꯤꯡꯈꯩꯗꯣ ꯉꯁꯤ ꯐꯥꯎꯕ ꯂꯩꯖꯔꯝꯂꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯤꯗꯅ ꯃꯆꯥꯒꯤ ꯀꯨꯝꯍꯩꯒ ꯌꯦꯡꯖꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯃꯥꯒꯤ ꯂꯝꯕꯤ ꯌꯥꯠꯇꯨꯅ ꯊꯝꯂꯝꯕꯅꯤꯅ ꯀꯔꯤꯗꯤ ꯇꯧꯔꯨꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫